Lakhipuronline puthokchaba April gi tang 18 Jumsakaisha numit ki Khomjinba Pao tabirase Ahanbada maruipa Pao UPSC na loba Civil Services Examination 2023 da Assam dagi taru aduga Manipur dagi tara mai paklakre Imphal Jiribam lambida oil tanker sing da nongmai kapsilakre driver ani sokle gari manga akaya toy thokre Sonaida Dr. B.R. Ambedkar gi mapok numit thorong ga mari leinana R.K. Gopal Sanabu haraute amna okre Lakhipur gi hana gi MLA Sri Dinesh Prasad Gola laikhidaba gi tara subaning sing thorong pangthokre amasung Jiribam gi sub junior football tournament ngasi Leisem Club Ega Oriental Club ka aduga CKCB ga Sonapur GPS ga sanagani Haujik mapungoi pa pau tabirasi UPSC na loba Civil Services Examination 2023 da Assam dagi taruk aduga Manipur dagi tara mai paklakle Manipur rajya gi oina mai paklakraba candidate tara adudi Khetrimim DP Chanu All India rank Chamagani Caroline Chingthiyan Moy rank Chamagani Humdoi Rahul Hizam rank Chatret Kanipu Haigruzam Prasanjit rank Chatret ka Yankhaitaret Chingzau Kim Tungnung rank Chatret ka Humpunipan Syed Siddiq rank Chanipan ga Kuntaru M Molaitson Kansua rank Chanipan ga Humbutara Hatching Hoy Haukip rank Chanipan ga Marfutara Teret S Christopher Aimol rank Chamapan ga Kunmathoy amasung Dominic Suminthang Haukip All India rank Chamapan ga Marfutara Marini Bharat Pumbagi oina Uttar Pradesh Lucknow gi Aditya Srivastava All India rank 1 da mai paklakhi Panbayai parikha sigi aroiba written exam hauki bachahi gi September thada pangthoki bani aduga personality test interview na handaki chahi gi January dagi April gi manungda pangthoki bani Leibak asigi oina apunba candidate lising amaga chamaga nipumdoi mai pakhibagi manungda candidate chamaga marfuna Indian Administrative Service IAS ta candidate kontratret na Indian Foreign Service IFS ta candidate chanina Indian Police Service IPS ta aduga candidate chatru katara humdoina Central Services Group A da amadi chamaga tara humdoina Group B da appointment piragani hairi UPSC na loba Civil Services Examination 2023 da Assam rajya gi oina candidate taruk mai paklakre makoi sing adudi Avigyan Hazarika All India rank chamaga humbutra nithoi Ricky Lohkar Pradhan rank chaniga kuntra Ishori Deka rank chahunga kun Ritura Sharma rank chamriga humpunithoi Bashad Saikia rank chamaga yankhainithoi Kallol Hazarika rank chamapan ga marfutra nithoi amasung Azmal Hussain All India rank lising amaga subnatara humdoini mai paklakpa sida All Assam Students Union gi maigedagi Asugi Central Committee gi member KH Krishnamon Singhana haraute amba phongdorakle Ngarang ayuk pung tararom taba matamda National Highway number 38 Imphal Jiribam lambi gi Tamenglong district ki manung chanba Tausem Police Station na konba Tolen Kuki Village amadi Kaimai gi lornaba mafam amada sakhangdaba Kuki khulai paibani haina chingnaba singna highway asida thawrakiba gari singda ambush torokpada gari gi driver ani sokle oil tanker gari mari aduga LPG bullet ama akai toithokre Kuki ni chingnaba singe ambush ta soklaba driver ani adudi LPG bullet ki driver KH Ramesh Kanto Tanker driver Tularam Nagar Irang Part 2 dagini hairi Paugi likhuna sinahai ngarang ayuk CRPF na ngak senduna oil tanker amadi LPG bullet gari sing adu purakpada hana mafam aduda leiramba khulai paibak miyoi sing aduna nongmai kapsilakpani hairi nongmai kapsilakpa aduda driver Ramesh ki mit amadi maida sokhi aduga Tularam gina makhong da sokhi hairi Thodok aduda soklaba driver ani adu ahanbagi oina CRPF ki kemta layang chathaki nongmaina panbadagi amanga ta thoklaba oil tanker sing adudagi manak nakpada leiba miyoi singna mahimai masagi patra puthokna duna thau yanaki Thodok thokpamda police ki ahenba force sing changsinduna yengsinbagi thabak chathakre hojik phawbagi oina mipa mipungi paudi leitri hairi Amaromda Thodok atuga mari leinana Jiribam da panduna leihoriba driver singna phongdorokpa matungina security na ngak senduna puba garida asumna nongmai kapsilakpa si yaningde Thodok asida sokliba driver sing asi masagi oigadoribra Manipur miyam gi pukchak puriba driver singi damak escort mari manga dagi hena pibide Jiribam da wana leiraklaba matung escort na puduna chatliba si phawbada nongmai kapsilaktuna asokapan nang halakpa si pende haiki leingak na driver singi damak kariguma khongthang amata lokhat pidrabadi steering pai dabagi khongjang changsilagani haina su phongdokhi
अमरोमदा थौदोक असि थोखरबगी मतुंगदा ऑयल पंपसिंग थोंग लोनरकप याय हाइना किनबदगी इम्फाल मनुंगदा लेनरिबा तोंगान तोंगानबा ऑयल पंपसिंग अयामबदा थाव हाननबगी गारिसिंग परेंग लेंगनख्रे हाइरि ngarang April ki tang 13 National Highway 38 Imphal Jiribam lambi ki Kaimai Kuki amadi Tolen Kuki village ke lona bada thokiba thodok adugi matangda Joint Tribes Students Association JTSA All Inpui Students Union JMA Students Organization Manipur Rongmai Naga Students Organization Manipur Liangmai Naga Katimai Rongdi Manipur na penda ba phongthokre haina Jiribam dagi phangba pawasina makhatarakle Kasargi Sonai Tulargram da leba Tiken Rigid Auditorium Hall da Dr. B.R. Ambedkar gi chamaga kuntramari suba mapok numit thoronga mari leinana Assam lenga ki secretary oina promotion phanglakraba R.K. Gopal Sanabu haraute amna okre Haukiba April ki tang 13 da Sonai Kendra Manipuri Welfare Society na silang ki bathoramasida Society asigi President Ketrimaim Baburen na President Chief Guest oina R.K. Gopal Sana Guest of Honor da Dr. K.N. Chan amadi Sonai Subdivision ki Mairalu ki President L. Sabitri Singha R.K. Sanatomba Advisor Dholai Subdivision Mairalu T.A. Singhajit Retired Additional Director Fishery Department na Daiski Member oiki Miyoi Chanirom na Thoromadu da Saruk Yaki haire Thorom da wangang laduna R.K. Gopal Sanana Mahaki Service Period Loiram Daya Sida Secretary oina Promotion Pirakpa Sida Lenga ki maphamda apenba phongdoki Hauziki matamda Mitei Samasta Sothariba kaya palladuna Manipur gi mapanda khundariba Mitei kayana Masana lepchaba ngambagi pampay amadi Thorang kaya paikatpagi matangda phongdoki Mahakna makha taraduna aikoigi pak chauraba lofam kaya sibu kananabagi mawongda sijinabagi matangda su wafam kaya phongdoki Sonai Kendra Manipuri Welfare Society ki Secretary Chingsubam Nabakumar amadi Joint Secretary N. Ranjit Anina Society asigi maruoiba pandam gi matangda phongdoladuna Sonai constituency gi manung channel leiriba mitei singi barakta manaba poraknana ba appeal tawki Dr. K.N. Chana Thoromasibu Silangliba Sonai Kendra Manipuri Welfare Society na mitei ekhoi gi barakta tomthin oiriba R.K. Gopal Sanabu taramna okpibada thagatpa phongdoki loinana Bharat Sangvidhan gi apokpani haina lauriba Dr. B.R. Ambedkar gi chamaga kuntramari suba mapok numit ningsing thorom pangthokliba sigi damakta su thagatpa phongdoklamki Sonai Rangirghat GP da Silchar gi Congress Miret Surjakanta Sarkar bu saukatuna vote khomkhre Sonai Block Congress ki President Akhtar Hussain Barbuyana mipamapu oikiba thoramaduda wangangloi oina Silchar Lok Sabha Kendra gi Observer Dr. Maimom Santi Kumar Sarugyaki Makhatana Dolugao Munsirgram da Mandal President Maulana Nabab Hussain mipamapu oikiba thoramda Sonai Block Congress ki President Akhtar Hussain Barbuya yauki Dr. Santi Kumar na tinkiba miyamda BJP na Arunodoi gi mitrang uttuna miyamda ut chairiba si thajabiganu Congress na sarkar pairabadi imai bel singda chahida lupa lakh ama pigani haibagi wafam phongdoklamki April ki tang 13 ayuki pung 10 tabada Lakhipur constituency da matam sangna MLA oibiramba Sri Dinesh Prasad Gwala leikidabagi 10 suba ningsing thorom mahaki polapul da leiba sangaida mahaki saktamda hikalekar tambaga loinana ikai khomna jab phongdokre thorom asida mahaki machanupa Rajdeep Gwala Miyambu taramna okpaga loinana mapabungi punsi amasung thabakta yumpham oiba ningsing chepong ama phongani haiba wafam mahangna phongdoki masida mapabunga luna chana loina jaramba oja sing amadi mairoi singna mapabungi maramda akhangba kaya article khudol tambinanaba haizaki ningsing chepong asi July gi tang ama mapabungi mapok numita phongani hairi Tha asigi tang 12 dagi All Jiribam Sports Association AJSN asinduna Jiribam Higher Secondary School gi sanabungda team 13 na saruk yaduna chathariba 5A side Sub Junior Boys Under 15 Football Tournament ki ngarang sanakiba ahanba match ta KMYC amadi CKCB goal ani chanaduna draw oiki ani suba match ta Sunrise Club na Ichel Club pu goal mapan amada maithiba piki Match sing adu Aziz Haider Glory amadi Atom Iboton sing na conduct obiki ngasigi ahanba match ta Leisem Club A ga Oriental Club ka sanagani aduga ani suba match na CKCB amadi Sonapur GPS sanagani
Khanganjaba ama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore. Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar da practical tobagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 9395732456 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ne Aroibada maruoiba paw amukhanna UPSC na loba Civil Services Examination 2023 da Assam dagi taru aduga Manipur dagi tara mai paklakre Imphal Jiribam lambida oil tanker singda nongmai kapsilakre driver ani sokle gari manga akaya toy thokre Sonaida Dr. B.R. Ambedkar gi mapuk numit thoronga mari leinana RK Gopal Sanabu haraute amna okre Lakhipur gi hanagi MLA Sri Dinesh Prasad Gola laikhidapagi tara subaning sing thorom pangthokre amasung Jiribam gi sub junior football tournament ngasi Leisem Club Ega Oriental Club ka aduga CKCB ga Sonapur GPS ga sanagani Lakhipur online YouTube channel gi paw sandok chaba ngasi gi oinadi matang asida loijare